ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝ ꯁꯝꯅꯔꯤꯕ ꯚꯦꯂꯤ ꯕ꯭ꯔꯤꯖ ꯁꯤꯃꯦꯟꯠ ꯄꯨꯔꯒ ꯂꯥꯛꯄ ꯇ꯭ꯔꯛ ꯑꯅꯤ ꯂꯥꯟꯅꯕ ꯍꯣꯠꯅꯕꯗ ꯇꯦꯛꯊꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜꯒ ꯁꯝꯅꯕ ꯃꯔꯨꯑꯣꯏꯕ ꯍꯥꯏꯋꯦꯁꯤꯡ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯌꯥꯝꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯐꯂꯥꯏꯟ ꯑꯃ ꯑꯣꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯊꯥꯂꯣꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯤꯡꯖꯣꯜ ꯑꯃꯁꯨꯡ ꯈꯨꯋꯥꯟꯒꯤꯟꯗ ꯁꯥꯕ ꯚꯦꯂꯤ ꯕ꯭ꯔꯤꯖ ꯑꯃ ꯉꯔꯥꯡ ꯁꯤꯃꯦꯟꯠ ꯄꯨꯕ ꯇ꯭ꯔꯛ ꯑꯅꯤ ꯂꯥꯟꯅꯕ ꯍꯣꯠꯅꯕꯗ ꯇꯦꯛꯊꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯚꯦꯂꯤ ꯕ꯭ꯔꯤꯖ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒ ꯁꯝꯅꯍꯜꯂꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯣꯡ ꯑꯃꯅꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ MSAK ꯁꯤꯋꯥꯔꯤ ꯏꯟꯐ꯭ꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯃꯥꯜ ꯊꯟꯅ ꯍꯥꯞꯄ ꯇ꯭ꯔꯛ ꯑꯅꯤ ꯍꯥꯏꯔꯤꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯁꯤ ꯂꯥꯟꯅꯕ ꯍꯣꯠꯅꯕꯗ ꯊꯣꯡ ꯑꯁꯤ ꯅꯝꯊꯈꯤꯕꯅꯤ꯫ ꯁꯤꯃꯦꯟꯠ ꯄꯨꯕ ꯇ꯭ꯔꯛ ꯑꯅꯤꯅ ꯑꯃꯨꯛꯇꯗ ꯊꯣꯡ ꯑꯁꯤꯕꯨ ꯂꯥꯟꯅꯕ ꯍꯣꯠꯅꯕꯁꯤ ꯁꯦꯐꯇꯤ ꯑꯦꯗꯚꯥꯏꯖꯔꯤ ꯅꯣꯔꯝꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ꯫ ꯊꯣꯡ ꯑꯁꯤ ꯅꯝꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯜ ꯄꯨꯕ ꯇ꯭ꯔꯛ ꯀꯌꯥ ꯑꯃ ಲಾꯟꯕ ꯌꯥꯗꯅ ꯂꯝꯕꯤꯗ ꯄꯜꯂꯒ ꯂꯩꯔꯤ꯫ ꯊꯣꯡ ꯑꯁꯤ ꯇꯦꯛꯊꯈꯤꯕꯅ ꯒꯥꯔꯤ ꯑꯃꯠꯇ ꯂꯥꯟꯕ ꯌꯥꯗꯕꯗꯒꯤ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄ ꯂꯦꯞꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯨꯏꯇꯦ ꯔꯣꯗ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯊꯧꯑꯣꯡ ꯑꯁꯤ MSAK ꯁꯤꯋꯥꯔꯤ ꯏꯟꯐ꯭ꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯆꯦꯛꯁꯤꯟꯗꯕ ꯑꯃꯁꯨꯡ ꯊꯧꯁꯥꯗꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯡ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯅ ꯍꯦꯚꯤ ꯚꯦꯍꯤꯀꯜꯁꯤꯡ ꯑꯃꯨꯛꯇ ꯒꯥꯔꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯥꯟꯕ ꯌꯥꯂꯣꯏꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯃꯦꯇ꯭ꯔꯤꯛ ꯇꯟ 10ꯗꯒꯤ ꯍꯦꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯤꯅꯁꯨ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯖꯨꯟ 20ꯗ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃ ꯏꯁꯨ ꯇꯧꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯧꯁꯥꯗꯅ ꯑꯃꯨꯛꯇꯗ ꯁꯤꯃꯦꯟꯠ ꯊꯟꯅ ꯌꯥꯎꯔꯕ ꯇ꯭ꯔꯛ ꯑꯅꯤ ꯂꯥꯟꯅꯕ ꯍꯣꯠꯅꯕꯗ ꯊꯣꯡ ꯑꯁꯤ ꯅꯝꯊꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯌꯥꯅꯕ ꯑꯗꯨꯒ ꯄꯨꯡ 68ꯒꯤ ꯃꯅꯨꯡꯗ ꯍꯦꯚꯤ ꯚꯦꯍꯤꯀꯜꯁꯤꯡ ꯑꯁꯤ ꯂꯥꯟꯕ ꯌꯥꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯕꯣꯝ ꯑꯦꯇꯦꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯖꯁꯇꯤꯁ ꯇꯥꯟꯗꯨꯅ ꯑꯦꯄ꯭ꯔꯤꯜ 8ꯒꯤ ꯃꯥꯂꯣꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯁꯪꯂꯦꯟꯗ ꯏꯟꯗꯤꯐꯤꯅꯤꯠ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯉꯁꯤꯒ ꯊꯥꯅ ꯄꯨꯟꯅ ꯅꯨꯃꯤꯠ 26ꯅꯤ ꯁꯨꯔꯦ꯫ ꯄꯨꯟꯅ ꯃꯤꯑꯣꯏ 8ꯅ ꯏꯟꯗꯤꯐꯤꯅꯤꯠ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯀꯌꯥꯅ ꯈꯨꯠꯊꯥꯡ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯕꯨ ꯅꯝꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯉꯥꯛꯀꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯝꯗꯤ ꯃꯤꯍꯥꯟ ꯃꯤꯄꯨꯟ ꯊꯣꯛꯂ ꯐꯥꯎꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯤ꯫ ꯂꯪꯗꯥꯏ ꯈꯥꯡꯁꯨꯅꯍꯥꯅ ꯄꯥꯝꯖꯕꯗꯤ ꯂꯩꯉꯥꯛꯇ ꯇꯨꯡ ꯀꯣꯏꯅ ꯁꯥꯟꯇꯤ ꯂꯩꯅꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯗꯟꯗꯤ ꯄꯤꯌꯨ ꯍꯥꯏꯕꯈꯛꯅꯤ꯫ ꯃꯔꯥꯜ ꯂꯩꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡ ꯃꯅꯤꯄꯨꯔ ꯂꯝꯃꯥꯏꯗꯒꯤ ꯃꯨꯠꯊꯠꯅꯕ ꯊꯕꯛ ꯂꯧꯈꯠꯂꯨ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯃꯤꯇꯩ ꯃꯤꯆꯝ ꯍꯥꯠꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗꯕ ꯃꯈꯣꯏꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯃꯅꯤꯡꯇꯝꯅ ꯃꯤ ꯍꯥꯠꯍꯟꯗꯨꯅ ꯊꯝꯕ ꯂꯩꯉꯥꯛꯀꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ꯫ ꯇꯨꯡ ꯀꯣꯏꯕ ꯄꯣꯂꯤꯁꯤ ꯁꯦꯝꯗꯨꯅ ꯁꯥꯟꯇꯤ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯂꯧꯗꯨꯅ ꯏꯍꯧ ꯍꯧꯔꯤꯕ ꯃꯤꯌꯥꯝꯕꯨ ꯃꯆꯦꯠ ꯇꯥꯍꯟꯕ ꯑꯃꯗꯤ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯂꯪꯗꯥꯏ ꯈꯥꯡꯁꯨꯅꯍꯥ ꯌꯥꯕ ꯉꯝꯂꯣꯏ ꯑꯃꯗꯤ ꯊꯥꯖꯕꯁꯨ ꯂꯩꯇꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯃꯈꯥ ꯆꯠꯊꯔꯒꯅꯤ꯫ ꯈꯣꯡꯖꯪꯁꯤꯡ ꯑꯗꯨꯒꯤ ꯗꯤꯃꯥꯟꯗꯤ ꯑꯍꯥꯟꯕꯗ ꯃꯦ 3, 2023ꯒꯤ ꯑꯦꯇꯦꯛ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯜ 8, 2026 ꯑꯦꯇꯦꯛꯁꯤ ꯇꯦꯔꯣꯔꯤꯁ꯭ꯠ ꯑꯦꯇꯦꯛꯅꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯥꯎꯊꯣꯛꯄ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯉꯥꯡ 2 ꯁꯤꯈꯤꯕ ꯑꯃꯗꯤ ꯃꯤꯆꯝ 3 ꯍꯥꯠꯄ ꯑꯃꯗꯤ ꯂꯤꯇꯥꯟ ꯊꯧꯗꯣꯛꯇ ꯇꯥꯡꯈꯨꯜ ꯃꯤꯆꯝ 2 ꯍꯥꯠꯈꯤꯕꯗꯨꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯑꯃꯗꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯈꯪꯅꯕ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯇꯧꯕ꯫ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯅꯤ ꯑꯁꯤ ꯍꯌꯦꯡ 3 ꯃꯦ 2026ꯇꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 6ꯅꯤ ꯍꯥꯏꯕꯗꯤ 5 ꯃꯦ 2026 ꯐꯥꯎꯕꯗ ꯁꯔꯀꯥꯔꯁꯤꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ 6 ꯃꯦ 2026ꯇꯒꯤ ꯇꯤꯗꯤꯝ ꯂꯥꯏꯟ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯒꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯦꯌꯔꯄꯣꯔꯠ, ꯃꯥꯂꯣꯝ ꯑꯣꯏꯜ ꯗꯤꯄꯣ, ꯔꯦꯜꯋꯦ ꯀꯟꯁꯇ꯭ꯔꯛꯁꯟ ꯂꯣꯏꯅ ꯊꯤꯡꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯊꯣꯡꯗ ꯂꯪꯗꯥꯏ ꯈꯥꯡꯁꯨꯅꯍꯥꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯪꯗꯥꯏ ꯈꯥꯡꯁꯨꯅꯍꯥ ꯋꯥꯔꯦꯞ ꯑꯁꯤꯗ ꯃꯈꯥꯒꯤ ꯂꯨꯞꯁꯤꯡꯁꯤꯅ ꯄꯨꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ꯫ ꯑꯍꯥꯟꯕꯗ KH ꯚꯤꯃꯥ, ꯂꯪꯗꯥꯏ ꯈꯥꯡꯁꯨꯅꯍꯥ, ꯈꯣꯝꯗ꯭ꯔꯥꯝ ꯁꯨꯅꯤꯜ ꯃꯩꯇꯩ ꯌꯨꯅꯥꯏꯇꯦꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯝꯃꯤꯇꯤ ꯅꯝꯕꯣꯜ, S ꯏꯂꯤꯖꯥꯕꯦꯊ ꯃꯥꯂꯣꯝ ꯑꯋꯥꯡ ꯃꯩꯔꯥꯄꯥꯏꯕꯤ, K ꯑꯦꯁꯩꯁ ꯄ꯭ꯔꯦꯃꯤ ꯗꯦꯕꯤ ꯃꯥꯂꯣꯝ ꯃꯈꯥ ꯃꯩꯔꯥꯄꯥꯏꯕꯤ, ꯌꯨꯝꯅꯥꯝ ꯄ꯭ꯔꯦꯃꯤꯀꯥ ꯆꯉꯥꯉꯩ ꯃꯈꯥ ꯃꯩꯔꯥꯄꯥꯏꯕꯤ, ꯕꯣꯏ, KG ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯂꯨꯞ, ꯀꯦꯝꯀꯥꯜ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔꯗ ꯁꯥꯔꯝꯕ ꯕꯪꯀꯔ 29 ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯉꯔꯥꯡ ꯇꯦꯡꯅꯧꯄꯜ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔꯗ ꯆꯠꯊꯈꯤꯕ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯔꯝꯕ ꯕꯪꯀꯔ 29 ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫
Official oiba paugi matung ina Manipur Police amasung Central Security Force ki combined team na chathakiba operation sing aduda Ukrul District Kilitan Police Station na konba Mongko Chepu Songfel Mulam Sirakhong amasung Ringui khulsing da chathakiba such operation sing da armed group sing na Ain kaina saramba bunker kunga humdoi sidokuna manghan tahan kibaga loinana khulai kaya fagat pangam ki hari fagalaba khulai sing adudi improvised explosive device IED taraganipan 12 bore pump action gun ama tongan ba nongmai singi maru taraga taret kapthokraba nongmai maru gi tokning chamaga taraga mathoi sing fagat pangam ki hari amaromda Tengnopal district ki More police station na konbati bungmol khulda chathakiba such operation da single barrel rifle ama magazine single loinan 9mm pistol mari improvised explosive device IED taraganipan fagat pangamkibaga loinana fagalaba IED sing adu mafam aduda asoy angam yaudana pokai hankre hari ngasisu Kuki militant na amuk nongmai kaptharakle ukrul lambi da leiba Kuki khun yaulenda lotuna leiba militant singna public gari sing da lepa leitana nongmai kaplakre Anti-narcotic operation da heroin ga kona na miyoi ahum fare security force amadi Manipur police ki apunba kangbuna tongan ba district ki mafam ani da chathakiba anti-narcotic operation da yamlaba heroin chingnaba powder ga kona na miyoi amasu fagat pangamkre Manipur police control room dagi fangba paugi matung ina senapati amadi Imphal East district ki mafam ani da chathakiba anti-narcotic operation adu da heroin powder ni haina chingnaba gram 700 henba polam fagat pangam kibaga loinana chenabani haiba miyoi anisu police amadi security force na fagat pangam ki ngarang chathakiba operation amada security force na cycle bazar da leiba manglenthang toiboy kungamanga kauba miyoi amadagi heroin gram 551 fagat pangam kibaga loinana makhong mari panba gari ama amasung mobile phone amasu phangbangam ki mahakbu security force na Senapati district ki manung channa Maram police station na konba Kavinamdagi fabangam kibani hari nakalamaromda mamang thagi kuntrada operation amada Manipur police na chahi kungani suraba Medianis Khan kauba miyoi amasung anti-narcotic operation ga mari lainana Imphal East district ki manung channa Lamlai police station na konba Sajiwa jail road ki khawai soidagi farpa ngamkibani farba miyoi adu kairang kumidok may lekai digini hari mangondagi police na sapon case ta haplamba gram 154 rongi heroin ni chingnaba polam phagat pangamki Anis Khan na haidorak pagi matung ina nongmaibung nambam chuthekta leiba thongnawjam Dilip Kumar kauba miyoi amagi yumda thibo humbagi thabak chathaki loinina makondagi sapon case khara da haptuna thalamba heroin ni chingnaba polam kharasu phagat pangamki hari Tha anigi matungda sugi makhada leiba Kuki Jo group sing amasung home ministry ga New Delhi da wari sanaba hokre Tha ani rongi mayada wari sanaba leblorba matung suspension of operation sugi makhada leiriba Kuki Jogi kulai paiba group singa center ga mamang thagi kuntrada among hana wari sanaba hokre wari sanabagi mifam ado Ministry of Home Affairs na kauduna New Delhi da pangthoki hariba mifam asi Manipur da nauna charangna batholakhiba matung ahanba oina center amadi Kuki Jo kulai paiba singi marakta pangthokpa mifam ama oidi loinana hariba mifam ado hanagi senior intelligence bureau officer adugar hojikna Norris Pistock ki interlocutor oriba Ekia Jitlal na mayai tangbal lauduna pangthoki mifam adu lenga ki maikai degi intelligence bureau gi senior official sing security agency yauna Manipur lenga ki maikai degi home secretary amasung additional director general of police na sarugya ki aduga Kuki National Organization KNO United People's Front UPF anigi maru oiba misa kayana Kuki Jogi maikai degi sarugya ki tongan ba paugi source ki matung inna numit chupa ama chathakiba mifam adu tam ani thongna khaidoktuna ahanba tangkakta suda leriba Kuki Jo khulai paiba singi security amadi makhoi operational matter gi matang maru oina camp singi mafamda amadi makhoina mathau tawgadabagi matangda khanaki hari khana nainakhiba aduda nakal anina amata oina yanaduna suda leriba Kuki Jo group ki camp khara mafam hongdo hongjin tawba amadi security management phagathanba haina yanaki pau adugi matung ina mifam aduda sarugya kiba Kuki Jo group ki miyut singna Ukrul district da nauna tholakliba irangi matangda wafam pukhatuna center da athuba matamda kut thingjiduna furup masal marakta thajanaba henganaba thabak paikhanaba center gi pukning chingchinki anisuba tangkakta pangthokiba mifam aduda Kuki Jo singna taliba Manipur manungda tokhaiba lenga ama thamnabagi matangda maru oiba ohenki hari loinina Kuki Jo gi maikai degi sarugya kiba singna rajniti gi oiba amasung chawkha thorangi khudongchadaba kayagi matangda wafam pukhatuna chingi lamda leiriba awat apa kayagi matangda wafam kaya pukhatki loinina kumja 2023 gi May thadagi Chatharagliba irang asigi matangda accountability amata leiti haina maral sikhi loinina kanglufani ki marakta asok yamna chawba irang ama thokraba matung kumja 2023 gi
ꯃꯦꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯍꯟꯖꯤꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯖꯣꯁꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ A.K. ꯑꯖꯤꯠꯂꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯕ ꯃꯊꯧ ꯇꯥꯕ ꯃꯐꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯐ꯭ꯔꯦꯝ ꯑꯃꯒꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫